Manipur Paliba VCP Lengak Asigil Luchingba and Birena Tokliba Irang Asil Loshinaba Honabagi Mahuta, Nongmana due to failure of law and order ni high. Nongmana Irang Asi law and order Amadi Communal issue Mari Lena de High, Amugna drug trafficking Amasung, illegal immigrant Tokan Bani Amuk High. Nongmana Irang Asi Mana Tokan Bani, Mangoda Taina Biu Haina Hiram Badagi, Housing Loop Yaman Badagi Kanagawari Sanadoino Kangdre Haina Fondora Pasi Yamna Livak Tibani Haina, MPCC na Fondorakli, BT Rote Labour Congress Vavan the Pang Tokiba Pogimi Firm Amada, MPCC senior spokesperson Haresor Goswami High, Paliba BCP Lengak Asi Low Kangdaba, Democracy Janabi Manghan Balengakni, Manipura Thamari Hena Asuk Jauna Irang Tokton Bisi Mina Yauraba. Yauriba isu asi lotion bagi mahuta ngayhaki ngawning ba ngangdura leile Indian Constitution ki Article 174 ki makhada tha taruk ki manungda form gadaba assembly session matam chana famba ngamdraga opposition na form handabani haina senior oiraba minister Govindas Konthozam na phongdokiba miyamna hena khangnaraba wafamni masigi mathakta tam kayarak MLA oibeta natana chief minister of fobo oiramlaba assembly ki protocol ningtina khangba Radha Vinod Koizamna opposition party ki dramana assembly session famba ngamkhidabani haibasi nokningba fawi BCP lenga ki wangang amadi action miyamna khangnarabani haiki honorable CM na Manipur look daman kre kana wari thanagado no haibasida center to state to tangau nare hai wako no thongdi. This is very unfortunate. Yamna khwaidagi laibo khiba mani matu look jam jaro chu mathagi to haiba kenu leijar chu ngasi bokta Manipur ihom sini matangda leiriba demand sing adudi tap anaba ngakani almost tap anaba ngakani na thinde nahalai dana ama mohaiba nahalai da ama mohaiba mi gi tang kun ma thoidana due to failure of law and order ni mohaiba nahalai dana look jamandana akoi center da kari haiga dage khangre mohaiba law and order amasung ase communal issue natti haigale aduga aroiba da mana mukari haige da ase drug trafficking amasung illegal migrants singa thon bani mohaiba ma masamak Manipur thoiba 𝐓𝐇𝐄𝐘 kari noiji honorable CM mathaji clear oidaba male Manipur gi integrity amasung Manipur gi burning issue singse makoi nainaningde masi thokisanu adumak thoaga makoi ni yengduna leigige matong wali mundri haibagi mongda leiba mali